state amadi center yauna magi koi lenga ki losen khrimak kai ne gi koi ni ni chupna koi ta down tawjare mei singi mathakta tathari ba koi pokhi war sigi pai gi maru oiba lit no loye na koi miyam na longnari ba koi gi union home minister Amit Shah mana masi hai ba koi gi pokhi war si loji phawba ma ga si manipur gi miyam na ma koi gi buk tawba hai na koi gi kokomi gi makai degi manipur yang loina ma buk tawre ngasi dagi hongna adagi anu da koi gi media gi sinau khring pu kai khum bu sari akoi hoji yamna sarang khoirang bu matam haitare yam su yamna kokomi ni kari pheb lor katage haibagi yam sarang bu matam duni koi nan NDA gi MLA miyam si akoi gi pheb ama longdragadi akoi akan ba keno changjal lagani haibagi makoina nimitare ni wi matam ama haibadi afas pa longthokani adagi koi gi mass operation lama uki militant group sing mathakta nimitare ni munga sathagani adagi akoi gi laigideba akoi gi pi angang singdu adusu numit tare ni gabnungda maduki akoida tawrama mayam su khanganam honagani ena da sinagani haibani loina na akoi ngamdragadi akoi manipur miyang loina na manipur miyam na pam thabak tu sanghangani na haibani ada makoi madu thabak ta hoji onthoroktre aduna kokomi na asigumraba koi gi manipuri sathijaba thawdo wathok misimina manipur bu thugaina bagi asoba khujin thorama india government na koi meitei singi mathakta tathari ba koi gi pokhi war sigi khwaidigi maru oiba lit no loye na koi miyam na longnari ba koi gi union home minister Amit Shah mana masi haidba koi gi pokhi war asi loji phawba maga si manipur gi miyam na babu koi gi buk tawba haina koi gi kokomi gi makai degi manipur miyang loina na ma boycott tawre ngasi dagi hongna adagi amana akoi gi hojik nimitare ni matam pi khaba matungda koi gi MLA untarun sahi tawba loina na MLA nipan na aya piba 13 lakh khidaba adugumba NDA gi ware bu du nimitare ne du su khaba su mkoina pangthoktrabani na akoi manipur gi hojik laiba koi gi hanadi koi center su koi thamjalamani state amadi center yauna magi koi gi lenga ki losen khrimak kai ne gi koi gi ni chupna koi shut down tawjare aduga masida koi gi komthokdaba koi gi essential servicing amadi koi gi education ji akoi komthok chagani loina na akoi gi manipur miyam na hanadagi taduna lakpa dimal ama haibadi koi kuki gi ministry ani yawi bese akoi lokthok haidon tan lakpani masisu koi atubada lokthok tragadi atop makhan mayang gi koi khongjang chalagani manipur miyang loina haiba koi gi khongjang omusi hana lahusage masi makha taba khongjang sing akoi masi ni sigi matungda amu miyam na thamjagan